थाइना ममांगै खुन अमदा रेंदी होय अमदी रेंचंग होय कौबा मचिन मनाव अनिखक लेरमी मखोय अनिसि मसक मतौ कुचु कुमेन हाइनिंगाय लेतना फजै मसमसु यामना फै अमना हेली अमना ताय हाइबा ngamdi मखोय अनिसि ममा मपाना लुना साना तौजरमी लुना साना तौजरबसु मखोय अनिदि केथोक मखथोकप तौदे लबुक्ता चत्तुना उसेक ngai पामलौ याली ममा मपागी महुत सिंदुना थबक तौ मखोय अनिगी वाखलदी ममा मपाबु सुंगा वाहलोय हाइबसिनी ममा मपाना मचानुपी ngakta पोक्सबदगी वाजरमी मखोय अनिसु मबुंग मौपा लेतबगी नुंगाइजरमदे अदुमक ओइदुनसु लाइना तमख्रबनी खंदुना ममा मपागी अवाबा पोथाजनबगी मखोय अनिना ngamba मखै होनजरमी मतमगी मतुंग इन्ना मखोय अनिमक लैसाबी फारकले नोंजु था संगलकले नोंसु थिली थिली लेपतना अदुमक ताय मसिल मनाव अनि ngन्ना लबुक्ता चत्तुना लौंगाई लौसंग फमदुना लेरगा लौ ngakpa यानबा खा वांग नोंपोक नोंसुप थुंगना थौरी तिंगदुना थमलगा मदुदा ट्रोक ट्रोक लाउबा यानदुना थमलगा मसिल मनावना लौसंग फमना थौरी मचिन अमदा चिंगदुना उचेंगाई असुमना सेंबा असिबु बोलबुक रुई हाइना कौई मखोयगी लौबुक अदुगी मताइदा लैखुनगुंबा मतम पुंबदा इफुट इनाय ngakta थोक्तुना लेबा मफम अमा लेरमी मदुगी मथक्ता अचौबा उ अमा फैजनदुना हौरमी मदुदा लायोइरबा लाइरेन रिपुई अमा लेरमी महाकना मसक मतौ फजबा मैतै पाखंग अमा ओलगा मसिल मनावगी बोलबुक रुई असि नुंदांग नुंदांग लाक्तुना थतत पिरमी मसिल मनावना अयुक ngana लाकपदा थौरी सिंग अदु मतत मतत तलंबदु उरे नोंग थिली थिली चुबा मरक्ता मसिल मनाव अनि अदुना वाना थौरीदु सेमले मथंग नुमित्सु बोलबुक रुई असि लोइना तलमी मसिल मनाव अनि असि साउनिंगबना लोरे मथंग नुमित्तसु थौरी अदु अमुक तलमले मसिल मनाव अनिना अखोयगी थौरी असि मसक मतौ फजबा पाखंग अमा लाक्तुना सेमबिरबदि नुंगाइख्रनीदा अदुम तौरबदि अखोयगी इपुरबदुम ओइथोके वादु हेक हाइबदा मसक मतौ फजबा पाखंग अमा खंगौदना मखोयगी मनाक्ता लाक्ले अदुगा इबेमसा नखोयना हुजिक हाइनखिबदुबु करिनो बाबा मिता तादगुम कैसु हाइनदिदा तादा करिनो अमदि ngangnakigum आइसु हाइपे तादि ताहोइने मदुदा रेंदी होइना अखोयगी बोलबुक रोय असि नुमित खुदिंगी तलमी मसी सेमबदा इचिलनाव असि वाबना लोइरे मसीबु सेमबिबा पाखंग अमा लाक्लबदि इपुरोइबा ओइजगे हाइना खुमलै वादु ताबदा पाखंग अदुना अदु ओइरबदि आई सेमबिरगे हाइदुना हराव हराव थौरीसिंग अदु सेमबिरे मसिल मनावगी अवाबा कोक्ले हाइना खिबा मतुंग इना रेंदी होइगा नुपा अदुगा नुंसिनरे नुमित खुदिंग लाक्तुना लौ ngakpa यावरे मसिल मनावगा चयोम चामिनरे रेंचंग होइना अंगांग खरा ओइबना नुमित खुदिंग चयोम लौबा मयुमदा हेक हेक चले पाखंग असिना मंगोंदा इबेमा नंगना चयोम लौरुरगा हलकपदा नंगना लबुक हेक योरकलगा अखोयगी इनाक्ता चंगलमदाइदा कुक हाइना लौरम नंगना लाक्ले खंगनबा असुम हाइनदुना नुमित खुदिंग रेंचंग होइना चाक लौरुरगा हलकपदा कुक हाइना लौरे रेंचंग होइना चाक लौरुरगा चंगक्त्रिंगै पाखंग असिना मसागी असेंगबा लाइरेंगी सक्तम ओंथोक्तुना रेंदी होइगा लेमिने कुक हेक हाइरकपगा अमुक पाखंग ओंथोई असुमना लेरकपा असिदा मसे रेंदी होइदि लाइरेंगा पानबा असिदा साबा थकपा मफम मरंग खंगलक्तरे मनम महांग अहिंग इनम नंबा अदुदा साबा थकपा यादबदगी मयांग कंगसिलकले नोंमदि रेंचंग होइना चाकपु दुन संगलकपदा कुक हाइना लाउनबदु लाउदन संगलै मतमदुदा मचेगा सावरबा लाइरेन अमगा उनबदु उरे लाइरेन अदुनसु महाकपु उखरे मदुदा लाइरेन अदुना इकाय मनखिदुना मागी मकोंदा चंखरे नुमित असिदगी रेंचंग होइना मसेगी नुपा असिदि लाइरेन ओनबनिदना मसीना मागी मयांग कंगदुना मसा सोलकलिबनी खंदुना पाव पुंबा मपादा तमथोखरे मपासु पाव अदु ताबदा मी ओइना सायोन ngamliba लाइरेन असि हालगे हाइना सबयुंगना खनखरे मसा अनिदि खंगंदना हालगे खंदुना लेखरे खुनगी कुमै नुमित्ता मसा अनि सि लबुक्ता चहंदरे कुमै याहल्ले मसा अतोनबी असि लोना कौथोक्तुना लबुक्ता पुरकले अदुगा नुपा अदुबो कुमै यावरुसि हायु हाइदुना कौथोहले लौसंग मनुंगदा थांग अथौबा अमा पाइदुना मपाना लुमदुन लेखरे मसेना लाइरेन असि कौथोकपदा हाइबा वाहै अमखक लै मदु रेंचंग होइदि हेक हेक ताहोबदगी चिंफा पुहोवे मदुदि रेंदी हुइले रेंचंग हुइयो उले नंगमा होंगरोति हाइना कौरुले मसीना हाइबदि रेंदी होइगा रेंचंग होइगना नंगबु कौरी हाइबनि
ꯂꯥꯏꯔꯦꯟ ꯑꯗꯨ ꯊꯣꯔꯛꯂꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯥꯛꯄꯗꯗꯤ ꯃꯤ ꯑꯣꯜꯂꯒ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯅ ꯃꯇꯨꯞ 5 ꯊꯣꯛꯅ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯆꯜꯂꯒ ꯉꯁꯥꯏ ꯂꯕꯨꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯍꯧꯕ ꯎ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯔꯦꯟꯗꯤ ꯍꯣꯏꯅ ꯈꯪꯗꯅꯕ ꯏ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯍꯜꯂꯦ ꯇꯩꯊꯣꯛꯍꯜꯂꯦ ꯏ ꯈꯔꯗꯤ ꯁꯪꯗꯨꯒꯤ ꯃꯄꯥꯟꯗ ꯇꯥꯕꯖꯥꯠꯅꯤ ꯃꯗꯨꯗꯤ ꯎꯗꯕꯗꯒꯤ ꯔꯦꯟꯆꯪ ꯍꯣꯏꯅ ꯆꯤꯠꯊꯔꯝꯂꯦ ꯃꯁꯤꯗ ꯄꯥꯎ ꯑꯁꯤ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯦ ꯀꯨꯝꯍꯩ ꯂꯣꯏꯔꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯧ ꯉꯥꯛꯄ ꯂꯥꯛꯂꯦ ꯔꯦꯟꯗꯤ ꯍꯣꯏꯅ ꯂꯧꯁꯪ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯅꯥꯎꯅ ꯋꯥꯏ ꯇꯩꯕꯗ ꯆꯤꯠꯊꯔꯝꯕ ꯏ ꯑꯗꯨ ꯎꯔꯦ ꯀꯗꯥꯏꯗꯒꯤ ꯏꯅꯣ ꯑꯁꯤꯗꯤ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤ ꯉꯔꯥꯡ ꯏꯄꯥꯗ ꯀꯥꯛꯐꯩ ꯆꯤꯛꯄꯒꯤ ꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯅꯥꯎꯅ ꯈꯨꯝꯃꯤ ꯃꯆꯦꯁꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯥꯗ ꯅꯤꯡꯀꯣꯛ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯂꯧꯁꯪꯒꯤ ꯁꯒꯥꯏꯗ ꯀꯥꯗꯨꯅ ꯍꯤꯞꯄꯗꯒꯤ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯃꯃꯪꯗ ꯄꯥꯈꯪ ꯑꯁꯤ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯥꯒ ꯅꯅꯥꯎꯅꯨꯄꯤꯒꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯕꯨ ꯄꯥꯟꯅꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯃꯇꯨ ꯀꯛꯂꯕ ꯏꯁꯥꯁꯤꯡ ꯑꯁꯦ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯂꯒ ꯑꯩꯒꯤ ꯂꯩꯐꯝꯗ ꯌꯥꯜꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯃꯇꯨꯞ ꯑꯗꯣ ꯄꯨꯔꯒ ꯇꯨꯔꯦꯟꯗ ꯀꯨꯝꯂꯧ ꯑꯗꯨꯒ ꯂꯦꯞꯄꯨ ꯑꯩꯅ ꯅꯪꯕꯨ ꯏꯁꯤꯡꯗ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤꯌꯦ ꯏꯕꯥꯅꯤ ꯄꯥꯟꯅꯒꯅꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯍꯦꯛ ꯂꯣꯏꯕꯗ ꯃꯤꯀꯞ ꯊꯣꯛꯂꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯂꯨꯕꯗ ꯃꯪꯗ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯆꯨꯝꯂꯝꯂꯦ ꯂꯤꯟ ꯃꯀꯛ 5 ꯑꯗꯨꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯃꯇꯨꯞ ꯑꯗꯨ ꯄꯥꯏꯔꯒ ꯇꯨꯔꯦꯟ ꯇꯝꯅ ꯂꯥꯛꯂꯦ ꯃꯅꯥꯎꯅꯨꯄꯤꯅ ꯃꯆꯦꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯃꯟꯗꯨꯅ ꯏꯟꯅꯔꯛꯏ ꯃꯆꯦꯅ ꯏꯁꯤꯡꯗ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯎꯊꯛꯇ ꯀꯥꯗꯨꯅ ꯌꯦꯡꯉꯤ ꯃꯆꯦꯗ ꯃꯥꯅ ꯍꯪꯉꯤ ꯏꯆꯦ ꯀꯗꯥꯏ ꯐꯥꯎ ꯊꯨꯝꯂꯦ ꯃꯆꯦꯅ ꯈꯨꯎ ꯐꯥꯎ ꯊꯨꯝꯂꯦ ꯑꯃꯨꯛꯁꯨ ꯃꯅꯥꯎꯄꯤꯅ ꯏꯆꯦ ꯀꯗꯥꯏ ꯐꯥꯎ ꯊꯨꯝꯂꯦ ꯈ꯭ꯋꯥꯡ ꯐꯥꯎ ꯊꯨꯝꯂꯦ ꯑꯃꯨꯛꯁꯨ ꯏꯆꯦ ꯀꯗꯥꯏ ꯐꯥꯎ ꯊꯨꯝꯂꯦ ꯃꯆꯦꯅ ꯉꯛ ꯌꯧꯔꯦ ꯈꯨꯝꯃꯛꯏ ꯃꯅꯥꯎꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯏꯆꯦ ꯀꯗꯥꯏ ꯐꯥꯎ ꯊꯨꯝꯂꯦ ꯃꯁꯤꯗꯗꯤ ꯃꯀꯣꯛ ꯐꯥꯎꯕ ꯊꯨꯝꯈꯤꯗꯨꯅ ꯃꯆꯦꯗꯨ ꯈꯨꯝꯂꯛꯇꯔꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯥꯏꯔꯦꯟꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈ꯭ꯔꯦ ꯏꯉꯛ ꯉꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯔꯦꯟꯆꯪ ꯍꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯥꯗꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯔꯦꯟꯆꯪ ꯍꯣꯏꯅ ꯐꯝꯂꯤꯕ ꯎꯗꯨꯒꯤ ꯎꯈꯥ ꯌꯧꯔꯛꯄꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯇꯨꯔꯦꯜ ꯏꯁꯤꯡ ꯑꯔꯨꯕ ꯃꯅꯨꯡꯗ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ ꯑꯁꯦꯡꯕꯗꯤ ꯃꯗꯨ ꯔꯦꯟꯆꯪ ꯍꯣꯏꯒꯤ ꯃꯃꯤ ꯏꯁꯤꯡꯗ ꯇꯥꯕꯅꯤ ꯃꯁꯛ ꯐꯖꯕꯗ ꯂꯝ ꯌꯧꯅ ꯐꯖꯔꯦ ꯃꯁꯝꯅꯒ ꯐꯔꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯐꯥꯔꯒ ꯏꯅꯤꯡꯊꯧꯗ ꯄꯤꯔꯕꯗꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯂꯅꯤ ꯐꯝ ꯆꯥꯎꯅ ꯀꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯊꯤꯔꯦ ꯏꯁꯤꯡ ꯊꯤꯡꯗꯨꯅ ꯁꯤꯠꯂꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯐꯪꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯇꯟꯕ ꯑꯃ ꯌꯥꯎꯕꯖꯥꯠꯅꯤ ꯃꯌꯥꯝꯅ ꯏꯁꯤꯡ ꯀꯨꯝꯗꯨꯅ ꯊꯤꯕꯗ ꯃꯥꯗꯤ ꯇꯟꯗꯨꯅ ꯎꯈꯥꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯌꯦꯡꯂꯨꯕꯗꯒꯤ ꯇꯨꯝꯅꯤꯡꯗꯨꯅ ꯂꯣꯡꯅ ꯍꯤꯞꯊꯔꯛꯄꯗ ꯎꯊꯛꯇ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡꯗ ꯋꯥꯅ ꯊꯤꯔꯤꯕꯁꯤꯗꯤ ꯃꯊꯛꯇ ꯂꯩꯔꯦꯗꯅ ꯍꯣ ꯏꯇꯥꯎꯆꯥ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯅꯤꯗꯅ ꯃꯥꯗꯤ ꯃꯊꯛꯇ ꯂꯩꯔꯦ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯎꯊꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯈꯣꯏꯅ ꯔꯦꯟꯆꯪ ꯍꯣꯏꯕꯨ ꯀꯧꯊꯔꯝꯃꯤ ꯑꯣ ꯅꯨꯄꯤ ꯅꯪꯕꯨ ꯀꯨꯝꯊꯔꯛꯎꯅꯦ ꯅꯪꯒꯤ ꯐꯖꯕ ꯑꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯦ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯔꯦꯟꯆꯪ ꯍꯣꯏꯅ ꯑꯣ ꯑꯩꯗꯤ ꯀꯨꯝꯂꯛꯂꯔꯣꯏꯌꯦ ꯑꯩꯅ ꯀꯨꯝꯂꯛꯀꯗꯕꯗꯤ ꯁꯒꯣꯜ ꯑꯉꯧꯕ ꯁꯥꯃꯨ ꯑꯉꯧꯕ ꯗꯣꯂꯥꯏ ꯌꯥꯎꯅ ꯕꯦꯜ ꯈꯣꯡꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯨꯝꯂꯛꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯈꯔ ꯑꯃꯅ ꯁꯪꯍꯧꯔꯒ ꯈꯔ ꯑꯃꯅ ꯊꯨꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯊꯥꯖꯔꯝꯗꯦ ꯃꯅꯥꯏꯁꯤꯡꯅ ꯀꯟꯅ ꯍꯥꯏꯕ ꯑꯗꯨꯗ ꯌꯦꯡꯗꯗꯤ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯁꯥꯃꯨ ꯗꯣꯂꯥꯏ ꯄꯨꯗꯨꯅ ꯕꯖꯥꯔ ꯕꯦꯟꯗꯨ ꯈꯣꯡꯗꯨꯅ ꯂꯥꯛꯂꯦ ꯅꯤꯡꯊꯧꯗꯨꯁꯨ ꯔꯦꯟꯆꯪ ꯍꯣꯏ ꯎꯕꯗ ꯉꯥꯎꯈ꯭ꯔꯦ ꯃꯅꯥꯏꯁꯤꯡꯅ ꯇꯝꯕꯗꯒꯤ ꯑꯁꯦꯡꯕ ꯎꯕꯗꯅ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯑꯩ ꯅꯪꯕꯨ ꯁꯒꯣꯜ ꯁꯥꯃꯨ ꯗꯣꯂꯥꯏ ꯄꯨꯗꯨꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯟꯕ ꯏꯁꯩ ꯂꯩꯔꯤ ꯅꯤꯡꯊꯧꯅ ꯀꯧꯊꯈꯤꯕꯁꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯒ ꯀꯧꯊꯕꯅꯤ ꯄꯥꯃꯨꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤꯅꯦ ꯑꯩꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯁꯩꯁꯤ ꯁꯛꯇꯨꯅ ꯀꯧꯊꯔꯦ ꯀꯨꯝꯂꯛꯂꯦ ꯅꯤꯡꯊꯧꯒꯤ ꯗꯣꯂꯥꯏꯗ ꯇꯣꯡꯗꯨꯅ ꯆꯠꯈꯔꯦ
ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗꯗꯤ ꯅꯤꯡꯊꯧꯅ ꯂꯩꯃ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯟꯆꯪꯍꯣꯏꯁꯨ ꯃꯤꯔꯣꯜꯂꯛꯂꯦ꯫ ꯃꯁꯤꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯅꯨꯡꯉꯥꯏꯔꯦ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯂꯩꯃ 8 ꯂꯩꯔꯦ, ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯂꯩꯃꯁꯤꯡ ꯑꯁꯤꯅ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯃꯤꯔꯣꯜꯂꯛꯄꯁꯤ ꯎꯕꯗ ꯀꯜꯂꯛꯄꯅ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ꯫ ꯀꯝꯗꯧꯔꯒ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯈꯟꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯃꯥꯡꯗꯗꯤ ꯑꯐꯕ ꯁꯥꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯁꯨꯔꯦ, ꯑꯗꯨꯕꯨ ꯅꯥꯎꯁꯨꯝꯕꯤ ꯃꯥꯏꯕꯤꯁꯤꯡꯅ ꯏꯃꯨꯡꯗ ꯑꯉꯥꯡ ꯄꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯌꯨꯝ ꯃꯥꯡꯉꯤ, ꯍꯤꯡꯒꯣꯜꯗ ꯄꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟꯗ ꯄꯨꯔꯒ ꯄꯣꯛꯍꯜꯂꯦ꯫ ꯃꯁꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯍꯥꯟꯅ ꯂꯩꯃ 8ꯅ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯦ꯫ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯃꯨꯛꯇ ꯐꯖꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ 8 ꯄꯣꯛꯂꯦ꯫ ꯅꯨꯄꯤꯁꯤꯅ ꯂꯧꯁꯤꯡ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯉꯥꯡ 8ꯃꯛ ꯎꯄꯨ ꯑꯃꯗ ꯍꯥꯞꯂꯒ ꯏꯁꯤꯡꯗ ꯇꯥꯎꯊꯍꯟꯈ꯭ꯔꯦ꯫ ꯅꯨꯡꯗꯨꯝꯗ ꯏ ꯇꯩꯁꯤꯜꯂꯒ ꯅꯤꯡꯊꯧꯗ ꯂꯩꯃ ꯑꯇꯣꯝꯕꯤꯗꯤ ꯑꯉꯥꯡꯒꯤ ꯃꯍꯨꯠꯇ ꯅꯨꯡꯗꯨꯝ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯅ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯆꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯂꯝꯂꯛꯇ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯥꯗꯤ ꯃꯃꯤꯠꯇꯨ ꯊꯨꯒꯥꯏꯌꯨ, ꯃꯁꯝ ꯀꯣꯛꯊꯣꯛꯎ, ꯑꯗꯨꯒ ꯐꯧꯔꯥꯗ ꯐꯧ ꯐꯧꯕꯗ ꯎꯆꯦꯛ ꯉꯥꯡꯍꯜꯂꯨ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯈꯨꯗꯛꯇ ꯌꯥꯊꯪ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃ 8ꯇꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯉꯥꯡ 8 ꯑꯁꯤ ꯇꯨꯔꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟꯗ ꯑꯣꯟꯈ꯭ꯔꯕꯤ ꯃꯃꯥꯕꯣꯛ ꯔꯦꯟꯗꯤꯍꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯌꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯤ, ꯂꯨꯅ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯆꯥꯎꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯃꯥꯕꯣꯛꯅ ꯇꯥꯛꯂꯦ꯫ ꯃꯃꯥ ꯑꯄꯣꯛꯄꯤ ꯂꯩꯔꯤ, ꯃꯄꯥꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ, ꯅꯃꯥꯒꯤ ꯂꯣꯟꯅꯕꯤ ꯅꯨꯄꯤ 8 ꯂꯩ, ꯃꯈꯣꯏꯗꯤ ꯃꯆꯥ ꯄꯣꯛꯇꯦ, ꯑꯗꯨꯅ ꯅꯃꯥꯕꯨ ꯀꯜꯂꯛꯇꯨꯅ ꯅꯈꯣꯏꯕꯨ ꯏꯁꯤꯡꯗ ꯇꯥꯎꯊꯍꯜꯂꯛꯄꯅꯤ꯫ namaꯅ ꯃꯃꯤꯠ ꯊꯨꯒꯥꯏꯔꯦ, ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯦ, ꯎꯆꯦꯛ ꯉꯥꯡꯍꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯃꯥꯕꯨ ꯂꯧꯔꯨ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯆꯥꯅꯨꯄꯥ 8 ꯑꯁꯤꯅ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯤꯕꯨ ꯃꯁꯛ ꯐꯖꯍꯟꯕ, ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯣꯏꯍꯟꯕ ꯉꯝꯕ ꯌꯥꯏ ꯃꯍꯤ ꯑꯃ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯤ ꯍꯣꯟꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯁꯛꯇꯨꯅ ꯁꯨꯝ ꯍꯣꯜꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯍꯤꯗꯦꯟ ꯑꯗꯨꯗ ꯍꯤ ꯊꯥꯔꯦ꯫ ꯍꯤ ꯑꯗꯨ ꯊꯝꯂꯝꯂꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯄꯥꯟꯕ ꯍꯩ ꯔꯥ ꯍꯦꯛ ꯍꯦꯛꯇꯨꯅ ꯄꯪꯆꯥꯗ ꯆꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯀꯅꯥ ꯀꯅꯥꯅꯣ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ, ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯏꯪꯈꯣꯜꯅꯤ ꯈꯪꯗꯔꯥ ꯍꯥꯏꯕꯗ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯅꯤ ꯍꯥꯏꯅ ꯑꯉꯥꯡ 8ꯅ ꯈꯨꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯕꯁꯨ ꯉꯝꯗꯦ꯫ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯁꯛ ꯐꯖꯈ꯭ꯔꯕ 8 ꯈꯛ ꯂꯥꯛꯂꯒ ꯍꯩꯀꯣꯜꯗ ꯍꯧꯕ ꯍꯩ ꯃꯈꯩ ꯍꯦꯛꯇꯨꯅ ꯆꯥꯈ꯭ꯔꯦ꯫ ꯍꯪꯂꯨꯔꯕꯁꯨ ꯏꯄꯥꯒꯤꯅꯤ ꯍꯥꯏ, ꯐꯥꯕꯁꯨ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯏꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯏꯪꯅ ꯇꯞꯅ ꯀꯧꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯀꯔꯤꯒꯤ ꯑꯩꯒꯤ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯁꯤ ꯏꯄꯥꯒꯤꯅꯤ ꯍꯥꯏꯅ ꯆꯥꯔꯤꯕꯅꯣ? ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯅꯪꯅ ꯃꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯎꯆꯦꯛ ꯉꯥꯡꯍꯜꯂꯤꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯗ ꯏꯃꯥꯕꯣꯛ 8ꯅ ꯀꯜꯂꯛ ꯈꯝꯕꯟꯈꯤꯗꯨꯅ ꯏꯃꯥꯅ ꯃꯆꯥ ꯄꯣꯛꯄꯅꯤꯅ ꯃꯤꯡꯆꯠ ꯍꯦꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯇꯥꯎꯊꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯅꯨꯡ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯏꯃꯥꯕꯣꯛ ꯑꯃ ꯂꯩ, ꯑꯗꯨꯅ ꯌꯣꯛꯇꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯈꯨꯗꯝ ꯂꯩꯕꯒꯦ? ꯑꯉꯥꯡ 8 ꯑꯗꯨꯅ, ꯂꯩ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯑꯝꯇ ꯎꯍꯜꯂꯨ, ꯑꯗꯨꯒ ꯎꯠꯀꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯗꯤ ꯃꯃꯤꯠ ꯇꯥꯡꯂꯦ, ꯃꯔꯨ ꯀꯣꯛꯂꯦ, ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯦ꯫ ꯃꯆꯥꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯃꯃꯥꯗꯨ ꯄꯨꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯌꯥꯏ ꯃꯍꯤꯗꯨ ꯇꯩꯕꯗꯒꯤ ꯃꯃꯥꯗꯨ ꯃꯃꯤꯠ ꯎꯔꯦ, ꯃꯁꯝ ꯍꯧꯔꯦ, ꯍꯥꯟꯅꯒꯤ ꯐꯖꯕ ꯃꯁꯛꯇꯨ ꯆꯞ ꯆꯥꯅꯅ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯅꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯍꯥꯏꯕꯕꯨ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ, ꯆꯨꯝꯃꯤ, ꯅꯈꯣꯏ ꯏꯆꯥꯅꯤ꯫ ꯑꯩꯒꯤ ꯂꯩꯃ 8 ꯑꯁꯤꯅ ꯐꯠꯇꯕꯗꯒꯤ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯋꯥꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯃꯥꯒ ꯂꯣꯏꯅꯅ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯔꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯏꯕꯣꯛꯀꯤ ꯂꯝꯗꯝꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯒꯦ, ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯄꯣꯛꯇꯕꯤ 8 ꯑꯗꯨꯅ, ꯏꯆꯥꯆꯥ, ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯕꯤꯔꯣ, ꯅꯈꯣꯏꯒ ꯆꯠꯂꯁꯤ, ꯅꯃꯥꯒꯨꯝꯕ ꯑꯩꯈꯣꯏꯕꯨꯁꯨ ꯁꯛ ꯑꯃꯨꯛꯇꯪ ꯐꯖꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯍꯤꯗꯦꯟꯗ ꯀꯨꯝꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯍꯤꯗ ꯇꯣꯡꯗꯨꯅ ꯃꯃꯥꯕꯣꯛ ꯔꯦꯟꯗꯤꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯐꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ 8ꯀ ꯃꯃꯥꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫